ꯁꯤꯖꯟꯒꯤ ꯑꯍꯥꯟꯕ ꯄꯥꯟ ꯃꯌꯥꯝꯁꯤ ꯉꯁꯤꯗꯤ ꯑꯩꯅ ꯇꯨꯡꯍꯟꯕꯤ ꯂꯩꯔꯨꯕꯅꯦ ꯇꯨꯡꯍꯟꯕꯤꯁꯦ ꯑꯃꯃꯝꯗ ꯀꯤꯂꯣ ꯑꯃꯃꯝꯒꯤ ꯆꯥꯡꯅꯦ ꯇꯥꯏꯁꯦ ꯀꯤꯂꯣ ꯑꯅꯤꯈꯛ ꯂꯧꯔꯛꯄꯅꯦ ꯑꯗꯨ ꯁꯦꯝꯃꯤ ꯁꯦꯝꯃꯒ ꯍꯣꯔꯦꯟꯁꯦ ꯊꯣꯡꯗꯣꯏꯔ ꯇꯥꯎꯗꯣꯏꯔ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤꯀꯣ ꯄꯥꯟ ꯈꯔꯒ ꯂꯩꯔꯦ ꯄꯥꯟ ꯏꯔꯣꯝꯕꯒ ꯇꯨꯡꯍꯟꯕꯤꯒ ꯆꯥꯁꯦꯅ ꯇꯧꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯉꯥꯁꯦ ꯆꯥꯎꯕꯅꯦ ꯇꯨꯡꯍꯟꯕꯤ ꯑꯩ ꯁꯨꯃꯥꯏꯅ ꯆꯥꯎꯕ ꯇꯨꯡꯍꯟꯕꯤꯗꯤ ꯎꯗ꯭ꯔꯤ ꯃꯣꯏ ꯍꯥꯏꯕ꯭ꯔꯤꯠꯇꯨꯅꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯌꯦꯡꯉꯁꯦ ꯍꯣꯔꯦꯟ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯆꯥꯔꯒ ꯁꯦꯝꯈꯤꯒꯦ ꯃꯌꯥꯝ 하오브라 자 ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯆꯥꯖꯗꯣꯏꯁꯦ ꯃꯌꯥꯝ ꯌꯥꯝ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯝꯗꯕ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯛꯑꯣꯅ ꯀꯃꯦꯟ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯊꯔꯒꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯀꯥꯔꯗꯣ ꯏꯕꯥꯅꯤꯅ ꯆꯥꯗꯣꯏꯁꯦ ꯄꯥꯟ ꯏꯔꯣꯝꯕꯒ ꯉꯥ ꯇꯥꯎꯕꯒꯅꯦ ꯑꯗꯣ ꯀꯩꯅꯣ ꯊꯕꯤ ꯅꯨꯡꯕꯤ ꯀꯩꯅꯣ ꯈꯔꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯍꯧꯔꯒꯦ ꯆꯥꯛ ꯂꯥꯝꯃꯦ starting with ꯊꯕꯤ starting with ꯄꯥꯟ ꯏꯔꯣꯝꯕ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯨꯛ ꯊꯥꯕ꯭ꯔꯥ ꯈꯔ ꯁꯥꯏ ꯍꯥꯎꯋꯦ ꯍꯧꯔꯒꯦ ꯃꯌꯥꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯆꯥꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯔꯒꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯍꯟꯗꯛꯀꯤ ꯁꯤꯖꯟꯒꯤ ꯐꯥꯔꯁ ꯄꯥꯟ ꯏꯔꯣꯝꯕꯅꯦ ꯃꯩꯁꯤ ꯈꯤꯇꯪ ꯃꯝꯃꯦ ꯑꯩꯈꯣꯏ ꯃꯩ ꯃꯨꯠꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯋꯥꯔꯧꯕ ꯌꯥꯗꯦ ꯇꯨꯝꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯥꯁꯤꯅ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯇꯨꯡꯍꯟꯕꯤꯗꯨꯅꯦ ꯌꯥꯝ ꯆꯥꯎꯕꯗꯣ ꯉꯥ ꯑꯃ ꯂꯧꯒꯦ ꯆꯥꯁꯜꯂꯣ ꯁꯠ ꯑꯩ ꯍꯩꯊꯔꯦ ꯍꯦꯛꯇ ꯁꯤꯖꯟꯒꯤ ꯑꯍꯥꯟꯕ ꯄꯥꯟ ꯍꯥꯎꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯈꯨꯠꯇꯪꯒ ꯆꯥꯕꯁꯨ ꯋꯥꯏꯍꯦ ꯇꯦꯕꯜ ꯋꯥꯡꯕꯩꯔꯥ ꯃꯌꯥꯝꯁꯦ ꯐꯖꯅ ꯎꯅꯕ ꯑꯦꯡꯒꯜ ꯁꯦꯝꯕꯗ ꯇꯦꯕꯜꯁꯦ ꯈꯔ ꯋꯥꯡꯈꯠꯍꯟꯕꯅꯦꯕ ꯑꯗꯨꯅ ꯋꯥꯡꯍꯜꯂ ꯆꯥꯕꯁꯦ ꯋꯥꯏ ꯈꯨꯠꯗꯥꯡꯁꯦ ꯋꯥꯏ ꯑꯩꯗꯤ ꯅꯤꯡꯉꯥ ꯆꯠꯂ ꯆꯥꯏꯅꯦ ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯅꯪ ꯅꯤꯡꯉꯥ ꯄꯥꯝꯗꯕꯅꯤ ꯀꯩꯅꯣ ꯃꯌꯥꯝ ꯄꯥꯝꯕꯗꯤ ꯅꯪ ꯐꯥꯕꯤꯅꯤꯕ
mấy lẻ mẹ một chuyện xem pin mẹ gì đó khối tán xem pin này ha ngon thì có hỏi Lâu rau thì có. 머루디 박야우성지대 소골라이가 빠는 동수 하왜 빠는 저기 one of my favorite dish 네 빠는 이런 거 저거 통무대 싸닝대 봐 하와이 사람 한번 통무도 하와이 도 이 약간 빠 뭐이대 나도 이런 것이 좀 밤에 저도 인간 뭐 야우리 항상 뭐 기더라 상대 진짜 산. 많이 잡아. 이 인간세 머루 멀레지 안 달래 너는 꼭 사진이 뭐 아빠 뭐 밑이래 Bố sợ em à? 네. Nè. Không trâu rồi Con gì? loisiremia sa thak pagi thoram matang zamyam video je nuai cái thì like subscribe share tàu iramo question jai bye bye. A few moments later. Vãi người gì năng. Wow, sao sao Âm thanh của luôn âm thanh vì sao người gì năng nói sao là không thân đều thư dân mà sao vậy 저렇게 오늘 롤 간다 하이 롤